Lemba chak toklaga makut ham toklaga re hayeng chak nganchi asi haram laga magi ka ta changki chak chaba lorga kolik sing mama ka langlen gena punna lotion minaram langlen magi ka da tumba changkhre lemba gi mama na langlen tumba changkhra ba matung lemba gi manak laktuna langlen gi imung gi wari chak thongna thongna mama da leram badu lemba da muktam lame langlen bu mathwai nungai hnabasu mama na lema ta sinarami nonga laga changan chaduna lemana langlen bu puduna lai shopping hana tawrame langlen gi phirol khara lairaga cardel amada muk lai mafam chaba mada makhoi ni phaminarami aduga lemana langlen gi damak lairakpa phone adu langlen da pire langlen na haire dalem aina phone pairaga kaidogduino ai phone pairogeda lemana khumai aina chatokragan imana chatokragan pau phone na bane se paisel aisu hayeng debudi numit mangani suti leire numit mangani kai gi suti no haise kai lege numit mangani se lemana haire kaisu leite ai isangam daba adugi numit mangani suti lawthorpane e dalem di kai oina ngamdrino aduga doctor dasu amata yengdaba doctor na yenglaga fagadaba leina nateda ado ai laing mangamgadaba doctor ama khakte le adusu manadi aigi leina se khangdra male kaino haisibu dalemba ai gyanamta tadri kaisu nateda farese ado ai ngasidi nangonda wamta hangine langlena komi hango lemon haire nanga iga thengna khiba numitugi thokdokto nangi imungi wari do adu khaknani haibadi ai thajade karigumba maram amagadi soidana leramgani haina khalle adu maram do ai khangningi nang adu haibada aibu jingnabra jingnababudi laiteda aduda dale manai mada amu haidokradi ai ikai ni ai kanada so aidu oye promise hayo nangi wari asengmado aingonda jingnadana leyu langlena bimex mabani khangna ba hurakpade thokhiba thawdokpomba amata chithadana lirame wari edu lina lina su langlen kape lembasu langlen gi wari du tarubadegi yam nungai jaramde adubu langlen gi mathwai nungai janabani haiduna mafam kharada koiba pubiraga achapot khara chaminare aduga mayumda hale numidangi matamni langlen tumba changle mak bimex ki wakal kauna ba honarabani kauthokpa tamlabani adubu ngasidi henna ningsinglakpagum lemana pirakhiba phone adu uraga henna bimex pu ningsinglai langlen phana kuina tumthaba yaramde somda lembasu tumba yadre tawphum khangdraduna langlen tumlaba jala haina call tawsilu langlen phone na yengi aduga machinda soli kaino asu yam thengla kansida dale mana phone tawrisina kaitawrajano asi khanna phone adu paikhale aduga ngahak tumina lei lembasu phone tawge tawruga kai haidunu khangdraduna ngahak tumina lei langlena wa mata nganglaktabaduda phone da mu yengi aduga tapna mu haire magi se tumbada soidana nansingi badai aingonda phone tawsila malene wa si haram laga langlena phone adu phatkak thatkre lembadi somda langlena haribadu taribani lemba mathanta noi amuka call tawge haisu tawba ngamdre asumna numidasi hawkhre langlen yumdugi misingna luna chana tawgiduna nungaina lerame
ꯑꯗꯨꯕꯨ ꯂꯥꯡꯂꯦꯟ ꯃꯇꯣꯝꯇ ꯂꯩꯕ ꯇꯥꯟꯖꯥꯗꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯐꯝ ꯈꯪꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯂꯥꯡꯂꯦꯟꯅ ꯂꯦꯝꯕꯒꯤ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ, ꯑꯩꯁꯨ ꯍꯛꯆꯥꯡꯁꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯁꯨ ꯇꯧꯗ꯭ꯔꯦ꯫ ꯑꯩꯅ ꯁꯤꯗ ꯂꯩꯔꯤꯁꯤꯁꯨ ꯐꯅ ꯀꯨꯏꯔꯦ꯫ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯏꯃꯥ." ꯂꯦꯝꯕꯒꯤ ꯃꯃꯥꯅ ꯍꯥꯏꯔꯤ, "ꯍꯣꯏ, ꯑꯩꯅ ꯄꯣꯛꯆꯕ ꯏꯆꯥ ꯅꯤꯡꯉꯣꯜꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯑꯩꯅ ꯊꯤꯡꯕꯗꯤ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯏꯕꯦꯝꯃ, ꯏꯆꯥ ꯂꯩꯇ꯭ꯔꯕꯗꯤ ꯏꯃꯥꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯍꯧꯔꯅꯤꯗꯀꯣ꯫ ꯅꯪꯅ ꯏꯃꯥꯒꯤꯗꯃꯛꯇ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯤꯕ ꯈꯛꯀꯤ ꯅꯠꯇꯅ ꯍꯥꯟꯅꯗꯤ ꯏꯃꯥ ꯏꯆꯥꯈꯛ ꯈꯨꯟꯅꯨ ꯈꯣꯡꯕꯒꯨꯝ ꯂꯩꯔꯝꯕꯅꯤꯗꯣ꯫ ꯍꯧꯖꯤꯛ ꯏꯆꯥꯅ ꯌꯨꯝꯁꯤꯗ ꯂꯩꯕꯗ ꯏꯃꯥꯒꯤ ꯄꯨꯛꯅꯤꯡ ꯌꯥꯝ ꯂꯨꯝꯃꯤꯕꯅꯤ." ꯂꯥꯡꯂꯦꯟꯁꯨ ꯈꯨꯝꯃꯛꯏ, "ꯏꯃꯥ, ꯑꯩꯁꯨ ꯌꯨꯝꯁꯤꯗ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯑꯄꯣꯛꯄꯤ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯍꯧꯗ꯭ꯔꯕꯁꯨ ꯏꯃꯥꯅ ꯑꯩꯕꯨ ꯅꯆꯥꯗ ꯅꯆꯥꯒꯨꯝ ꯅꯨꯡꯁꯤꯕꯤꯕꯁꯦ ꯑꯩꯁꯨ ꯌꯥꯝ ꯄꯦꯟꯖꯩ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯑꯁꯣꯝꯗ ꯑꯩꯒꯤꯗꯃꯛ ꯅꯨꯡꯁꯥ ꯌꯥꯝ ꯊꯤꯅꯔꯝꯒꯅꯤꯌꯦ." ꯂꯦꯝꯕꯒꯤ ꯃꯃꯥꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ, "ꯍꯣꯏ, ꯑꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯐꯔꯦ, ꯅꯪ ꯂꯦꯝꯕ ꯂꯥꯛꯑꯒ ꯋꯥꯔꯤꯁꯤꯁꯨ ꯃꯥꯒ ꯇꯥꯟꯅꯔꯒ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯅꯕ ꯇꯧꯔꯁꯤ." ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯥꯡꯂꯦꯟꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯂꯦꯝꯕꯒꯤ ꯃꯃꯥꯅ ꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯉꯁꯥꯏꯒꯤ ꯋꯥꯐꯝꯗꯨꯁꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ, "ꯏꯕꯨꯡꯉꯣ, ꯑꯩꯗꯤ ꯂꯥꯡꯂꯦꯟꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯃꯥꯅ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯒꯅꯤ ꯈꯟꯕꯗ ꯏꯃꯥꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯗꯤ ꯂꯥꯡꯂꯦꯟꯁꯦ ꯏꯃꯧ ꯑꯣꯏꯕꯗꯨꯝ ꯄꯥꯝꯃꯤꯅꯦ." ꯂꯦꯝꯕ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯀꯥꯏꯔꯞꯇꯧꯅ ꯃꯀꯣꯛ ꯈꯣꯠꯂꯒ ꯍꯥꯏꯔꯦ, "ꯑꯁ, ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ..." ꯂꯦꯝꯕꯒꯤ ꯃꯃꯥꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯦ, "ꯏꯃꯥꯁꯨ ꯈꯪꯉꯤꯗ ꯏꯆꯥꯒꯤ ꯄꯨꯛꯅꯤꯡꯗ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕ꯫ ꯌꯥꯔꯤꯕ ꯏꯃꯥ, ꯃꯗꯨ ꯀꯩꯁꯨ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ꯫ ꯀꯩꯗꯧꯕꯒꯤ ꯑꯣꯏꯔꯣꯏꯗꯣꯏꯅꯣ? ꯏꯃꯥꯅ ꯑꯣꯏꯅꯕ ꯁꯤꯟꯒꯦꯅꯦ꯫ ꯃꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯒ ꯑꯩꯒ ꯋꯥꯔꯤ ꯀꯨꯞꯅ ꯁꯥꯟꯅꯒꯦ꯫ ꯏꯃꯥ, ꯑꯩꯈꯣꯏꯅ ꯈꯟꯕ ꯈꯛꯇꯅ ꯌꯥꯔꯣꯏ꯫ ꯃꯗꯨꯒꯤ ꯋꯥꯗꯣ ꯍꯧꯗꯣꯛꯂꯨꯅꯨꯀꯣ, ꯑꯔꯦꯝꯕ ꯇꯥꯖꯅꯤ꯫ ꯅꯪꯅ ꯅꯨꯄꯥ ꯊꯣꯛꯇꯕꯒꯤꯅꯤ." "ꯑꯁ ꯏꯃꯥ, ꯅꯨꯄꯥ ꯊꯣꯛꯄ ꯌꯥꯕ ꯃꯇꯥꯡ ꯑꯣꯏꯗꯕꯒꯤꯅꯤ ꯀꯩꯅꯣ꯫ ꯈꯪꯗꯦ, ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯄꯉꯥꯡꯗꯩ ꯉꯥꯡꯉꯤ꯫ ꯃꯇꯥꯡ ꯆꯥꯕꯗ ꯉꯥꯏꯔꯤꯉꯩꯗ ꯅꯪꯕꯨꯗꯤ ꯆꯨꯛ ꯌꯨꯡꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯪ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯦꯝꯕꯒꯤ ꯃꯃꯥꯗꯨ ꯀꯥꯗꯨꯗꯩ ꯊꯣꯛꯈ꯭ꯔꯦ꯫ ꯂꯦꯝꯕꯁꯨ ꯂꯥꯡꯂꯦꯟ ꯆꯠꯈ꯭ꯔꯒꯅꯤ ꯈꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯊꯟꯇ ꯋꯥꯈꯜꯗ ꯈꯜꯂꯤ, "ꯂꯥꯡꯂꯦꯟ, ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯁꯦ ꯅꯪꯅ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯈꯪꯕꯤꯔꯕꯗꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯈꯔ ꯃꯈꯩꯗꯤ ꯐꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯐꯝꯗ ꯐꯣꯡꯗꯣꯛꯂꯨꯕꯗ ꯑꯩꯁꯦ ꯑꯣꯏꯖꯕ ꯊꯤꯕ ꯇꯥꯔꯣꯏꯗ꯭ꯔꯥ? ꯐꯔꯦ, ꯑꯩꯒꯤ ꯂꯥꯏꯕꯛꯅꯅꯤ ꯈꯜꯂꯒꯦ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯊꯃꯣꯏꯅꯨꯡꯗ ꯂꯦꯡꯗꯅ ꯑꯁꯨꯝ ꯂꯩꯔꯁꯅꯨ꯫ ꯑꯩ ꯅꯐꯝꯗ ꯐꯣꯡꯗꯣꯛꯂꯔꯣꯏꯒꯦ." ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯃꯌꯨꯝꯗ ꯍꯟꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯍꯌꯦꯡ ꯆꯠꯂꯅꯤ ꯍꯥꯏꯕꯒꯤ ꯅꯨꯃꯤꯗꯥꯡꯗꯨ ꯂꯥꯡꯂꯦꯟꯁꯨ ꯂꯦꯝꯕꯁꯨ ꯇꯨꯝꯊꯕ ꯑꯃꯠꯇ ꯌꯥꯔꯝꯗꯦ꯫ ꯂꯦꯝꯕꯅ ꯂꯥꯡꯂꯦꯟꯗ ꯃꯦꯁꯦꯖ ꯊꯥꯔꯦ, "ꯇꯨꯝꯃꯕꯣ?" ꯂꯥꯡꯂꯦꯟ ꯃꯦꯁꯦꯖ ꯑꯗꯨ ꯌꯦꯡꯉꯤ, ꯑꯗꯨꯒ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯏ, "ꯇꯨꯝꯗ꯭ꯔꯤꯗ." "ꯀꯩꯗꯧꯔꯤꯕ ꯍꯧꯖꯤꯛꯐꯥꯎ? ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯉꯤ, ꯇꯨꯝꯅꯕ ꯇꯧꯔꯣꯗꯅ." "ꯗꯥꯂꯦꯝ, ꯑꯩ ꯏꯃꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯏꯃꯥꯒ ꯑꯃꯨꯛ ꯂꯩꯃꯤꯟꯅꯕ ꯐꯪꯂꯔꯣꯏ ꯈꯟꯕꯗ ꯑꯩ ꯉꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯃꯥ ꯈꯛꯇꯪ ꯈꯟꯕ, ꯑꯩꯗꯤ ꯈꯟꯕꯤꯗꯕ ꯈꯜꯂꯦ꯫ ꯗꯥꯂꯦꯝꯕꯁꯨ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯑꯩꯒꯤ ꯏꯕꯨꯡꯃꯛꯅꯤ ꯈꯜꯂꯦ꯫ ꯑꯗꯣ ꯗꯥꯂꯦꯝꯕ, ꯑꯩꯕꯨꯁꯨ ꯄꯣꯛꯃꯤꯟꯅꯕ ꯅꯆꯜꯃꯛꯅꯤ ꯈꯟꯕꯤꯌꯨꯀꯣ." ꯂꯦꯝꯕ ꯍꯟꯗꯛꯇꯤ ꯂꯥꯡꯂꯦꯟꯒꯤ ꯋꯥꯍꯩꯗꯨꯗ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ꯫ ꯃꯦꯁꯦꯖ ꯍꯜꯂꯛꯇ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯅ ꯃꯦꯁꯦꯖ ꯑꯃꯨꯛ ꯊꯥꯔꯦ, "ꯇꯨꯝꯃꯕꯣ ꯗꯥꯂꯦꯝ?" "ꯇꯨꯝꯗ꯭ꯔꯤꯗ." "ꯑꯗꯣ ꯗꯥꯂꯦꯝꯕ, ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ." "ꯍꯥꯏꯌꯨ, ꯀꯩ ꯋꯥꯅꯣ?" "ꯗꯥꯂꯦꯝꯕꯒꯤ ꯐꯣꯟꯁꯦ ꯑꯩ ꯄꯨꯖꯈ꯭ꯔꯒꯦ, ꯏꯃꯥ ꯍꯣꯏ ꯗꯥꯂꯦꯝ ꯍꯣꯏꯒ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯅꯕ." ꯂꯦꯝꯕꯅ ꯈꯨꯝꯃꯤ, "ꯂꯥꯡꯂꯦꯟ, ꯐꯣꯟ ꯑꯗꯨ ꯅꯪꯒꯤꯅꯤ. ꯅꯪꯒꯤ ꯑꯄꯥꯝꯕ ꯇꯧ. ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯄꯤꯈ꯭ꯔꯕꯅꯤ. ꯐꯣꯟ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯃꯄꯨꯗꯤ ꯅꯪ ꯑꯣꯏꯔꯕꯅꯤ." "ꯍꯣꯏ, ꯑꯗꯣ ꯗꯥꯂꯦꯝꯕ, ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯉꯤ. ꯇꯨꯝꯅꯕ ꯇꯧꯔꯁꯦ." "ꯐꯔꯦ ꯐꯔꯦ, ꯄꯣꯊꯥꯖꯔꯣ." ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯂꯥꯡꯂꯦꯟ ꯆꯠꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯂꯦꯝꯕꯒꯤ ꯃꯃꯥ ꯌꯥꯎꯅ ꯂꯥꯡꯂꯦꯟꯕꯨ ꯊꯤꯟꯒꯗꯧꯔꯤ꯫ ꯂꯥꯡꯂꯦꯟꯅ ꯆꯠꯀꯗꯧꯔꯤꯕꯁꯤ ꯃꯌꯨꯝꯗ ꯅꯠꯇꯦ, ꯃꯃꯥꯕꯣꯛ ꯈꯣꯏꯗꯅꯤ꯫ ꯂꯥꯡꯂꯦꯟ ꯃꯃꯥꯕꯣꯛ ꯈꯣꯏꯗ ꯌꯧꯔꯛꯑꯦ꯫ ꯃꯃꯥꯕꯣꯛꯇꯨ ꯁꯨꯃꯥꯡꯗ ꯃꯁꯨꯁꯤꯡꯒ ꯁꯥꯟꯅꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯅ ꯃꯃꯥꯕꯣꯛꯇ ꯀꯧꯔꯦ, "ꯃꯥꯕꯣꯛ!" ꯌꯥꯝ ꯉꯛꯅ
ꯂꯥꯡꯂꯦꯟꯗ ꯌꯦꯡꯉꯛꯏ꯫ ꯑꯗꯨ ꯀꯥꯏꯔꯦ ꯏꯆꯥ ꯇꯣꯝꯕꯤ, ꯅꯪꯗꯤ ꯅꯍꯥꯟ ꯃꯈꯩ ꯀꯗꯥꯏꯗ ꯂꯩꯔꯨꯏ? ꯍꯥꯏꯌꯨ, ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯔꯨꯒꯦ? ꯂꯥꯡꯂꯦꯟ ꯈꯨꯝꯐꯝ ꯈꯪꯗ ꯇꯨꯃꯤꯟꯅ ꯂꯩ꯫ ꯂꯦꯝꯕꯒꯤ ꯃꯃꯥꯅ ꯍꯥꯏꯔꯦ, ꯃꯤꯡꯒꯧꯁꯦ ꯀꯔꯤ ꯍꯥꯏꯅ ꯀꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ, ꯏꯆꯦ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯖꯔꯒꯦ꯫ ꯏꯆꯦ, ꯂꯥꯡꯂꯦꯟꯗ ꯐꯠꯇꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯕꯤꯒꯅꯨ, ꯑꯩ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡꯗꯣ ꯂꯣꯏꯅ ꯂꯤꯖꯒꯦ꯫ ꯃꯃꯥꯕꯣꯛꯅ, ꯏꯆꯥꯗ ꯐꯠꯇꯕ ꯋꯥꯈꯜꯕꯨꯗꯤ ꯈꯟꯗꯦꯗ, ꯂꯥꯛꯑꯣ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯁꯦ꯫ ꯃꯥꯡꯒꯣꯜꯗ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯐꯝꯂꯦ꯫ ꯑꯗꯨꯒ ꯂꯦꯝꯕꯒꯤ ꯃꯃꯥꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯋꯥꯔꯤꯁꯤꯡ ꯑꯃꯠꯇ ꯆꯤꯠꯇꯗꯅ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯃꯃꯥꯕꯣꯛꯅ ꯍꯥꯏꯔꯤ, ꯏꯕꯦꯝꯃ ꯍꯣꯏꯅ ꯏꯆꯥꯁꯦ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯕꯤꯔꯝꯁꯦ ꯑꯁꯤꯃꯨꯛ ꯄꯦꯟꯖꯕ ꯂꯩꯇꯦ, ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯏꯕꯦꯝꯃ ꯍꯣꯏꯒꯤ ꯂꯃꯟ ꯇꯣꯟꯁꯤꯜꯂꯦꯗꯣ꯫ ꯂꯦꯝꯕꯒꯤ ꯃꯃꯥꯅ ꯈꯨꯝꯃꯩ, ꯀꯔꯤꯒꯤ ꯂꯃꯟꯅꯣ ꯏꯆꯦ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ, ꯏꯆꯥꯒꯤ ꯂꯃꯟꯗꯨꯝ ꯑꯩꯈꯣꯏꯗ ꯇꯣꯜꯍꯧꯔꯕꯅꯤ, ꯏꯆꯥꯅ ꯑꯩꯒꯤ ꯏꯇꯦꯡ ꯌꯥꯝ ꯄꯥꯡꯕꯤꯔꯝꯃꯤ, ꯉꯁꯤꯗꯒꯤꯗꯤ ꯏꯆꯥ ꯂꯩꯇꯕꯗꯤ ꯌꯨꯝꯗꯣ ꯄꯨꯡꯍꯥꯡ ꯍꯥꯡꯒꯗꯧꯔꯕꯅꯤ ꯈꯟꯕꯗ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯃꯥꯕꯣꯛꯅ ꯈꯨꯝꯃꯩ, ꯏꯆꯥꯁꯦ ꯊꯕꯛꯄꯨꯗꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯍꯩꯕꯅꯤ, ꯃꯔꯥꯏꯕꯛꯇꯕꯨ ꯈꯔ ꯊꯤꯔꯦ꯫ ꯂꯦꯝꯕꯒꯤ ꯃꯃꯥꯅ, ꯍꯩ ꯊꯕꯛ ꯇꯧꯕꯒꯗꯤ ꯃꯆꯨ ꯌꯥꯝ ꯇꯥꯈ꯭ꯔꯕꯣꯅꯤ꯫ ꯑꯗꯣ ꯏꯆꯦ, ꯑꯩꯈꯣꯏ ꯃꯔꯛ ꯃꯔꯛꯇ ꯏꯆꯥꯕꯨ ꯎꯅꯕ ꯂꯥꯛꯆꯒꯦꯀꯣ꯫ ꯀꯔꯤꯒꯤ ꯂꯥꯛꯇꯅꯤ, ꯑꯌꯨꯛ ꯑꯃ ꯂꯥꯛꯑꯣ, ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯈꯪꯕ ꯑꯣꯏꯅ ꯅꯣꯡꯃ ꯂꯥꯛꯀꯦ꯫ ꯂꯦꯝꯕꯒꯤ ꯃꯃꯥꯅ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯆꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯔꯒꯦ꯫ ꯂꯥꯡꯂꯦꯟ, ꯅꯪ ꯏꯃꯥꯕꯨ ꯀꯥꯎꯒꯅꯨꯀꯣ, ꯃꯔꯛ ꯃꯔꯛꯇ ꯏꯃꯥꯗ ꯐꯣꯟ ꯈꯔ ꯇꯧꯔꯛꯎꯀꯣ꯫ ꯂꯥꯡꯂꯦꯟꯅ, ꯏꯃꯥ, ꯑꯩ ꯏꯃꯥꯕు ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯀꯥꯎꯖꯔꯣꯏ, ꯑꯩ ꯐꯣꯟ ꯑꯗꯨꯝ ꯇꯧꯔꯛꯀꯦ ꯏꯃꯥ꯫ ꯂꯦꯝꯕꯒꯤ ꯃꯃꯥꯅ ꯈꯨꯝꯃꯤ, ꯐꯔꯦ, ꯅꯀꯣꯛ ꯐꯥꯎ ꯆꯤꯛꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯏꯃꯥ ꯍꯣꯏ, ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯊꯤꯟꯗꯣꯛꯆꯒꯦ꯫ ꯂꯦꯝꯕꯒꯤ ꯃꯃꯥꯒ ꯂꯦꯝꯕꯒ ꯆꯠꯅꯕ ꯊꯣꯛꯂꯛꯏ꯫ ꯂꯦꯝꯕ ꯂꯥꯡꯂꯦꯟꯗ ꯀꯔꯤꯁꯨ ꯍꯥꯏꯕꯗꯤ ꯉꯝꯖꯗ ꯃꯃꯤꯠ ꯑꯅꯤꯗꯨꯅꯗꯤ ꯌꯦꯡꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯅꯗꯤ ꯂꯦꯝꯕꯒꯤ ꯃꯤꯠꯌꯦꯡꯗꯨꯒꯤ ꯑꯥꯔꯊ ꯈꯪꯂꯝꯗꯦ꯫ ꯂꯦꯝꯕ ꯍꯣꯏ ꯆꯠꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯅ ꯃꯃꯥꯕꯣꯛꯇ ꯃꯥ ꯁꯤꯗ ꯂꯩꯕꯒꯤ ꯃꯌꯨꯝꯗ ꯄꯥꯎ ꯄꯤꯕꯤꯒꯅꯨ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯖꯕꯗꯒꯤ ꯄꯥꯎ ꯄꯤꯍꯟꯗ꯭ꯔꯦ꯫ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯂꯥꯡꯂꯦꯟꯅ ꯃꯃꯥꯕꯣꯛꯇ ꯃꯅꯥꯎ ꯅꯨꯄꯥ ꯅꯅꯥꯎꯕꯨ ꯀꯝꯗꯧꯔꯨꯒꯦ ꯌꯦꯡꯂꯨꯆꯣ ꯍꯥꯏꯗꯅ ꯆꯠꯍꯜꯂꯝꯃꯤ꯫ ꯃꯃꯥꯕꯣꯛꯅ ꯍꯜꯂꯛꯑꯒ ꯂꯥꯡꯂꯦꯟꯗ ꯑꯁꯨꯝꯅ ꯄꯥꯎꯗꯝꯂꯛꯏ, ꯏꯕꯦꯝꯃ, ꯅꯅꯝꯃꯗꯣ ꯃꯁꯥ ꯋꯥꯏ ꯁꯪꯍꯧꯗ꯭ꯔꯦꯅꯦ, ꯅꯕꯨꯡꯗꯨꯁꯨ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯍꯧꯔꯦ, ꯊꯕꯛ ꯏꯪꯈꯥꯡꯒ ꯆꯠꯂ ꯃꯥꯜꯂꯦ, ꯅꯅꯝꯃꯅꯁꯨ ꯅꯪꯕꯨ ꯁꯣꯜꯍꯧꯏꯅꯦ, ꯃꯥꯅ ꯇꯧꯖꯈꯤꯕꯁꯤꯡꯗꯣ ꯃꯁꯥꯅ ꯈꯪꯖꯔ ꯃꯥꯜꯂꯦ, ꯅꯅꯥꯎꯁꯨ ꯅꯪ ꯂꯩꯇꯕꯗꯒꯤ ꯁꯥꯟꯅꯕ ꯆꯠꯇ꯭ꯔ ꯃꯥꯜꯂꯦ, ꯎꯪꯗꯨꯅ ꯂꯩ ꯍꯥꯏ, ꯑꯩꯅꯕꯨꯗꯤ ꯅꯪ ꯁꯤꯗ ꯂꯩ ꯍꯥꯏꯅꯗꯤ ꯍꯥꯏꯗꯣꯛꯂꯝꯗꯕꯅꯤ꯫ ꯂꯥꯡꯂꯦꯟꯅ ꯍꯥꯏꯔꯦ, ꯃꯕꯣꯛ, ꯑꯗꯨꯗꯤ ꯏꯅꯝꯃꯗꯣ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯗꯨꯒ ꯍꯣꯠꯅꯕꯗ ꯌꯥꯝ ꯋꯥꯔꯝꯃꯅꯤꯀꯣ꯫ ꯋꯥꯁꯅꯨ, ꯋꯥꯔꯒ ꯒ꯭ꯌꯥꯟ ꯇꯥꯕ ꯍꯦꯜꯂꯛꯑꯗꯧꯅꯤ꯫ ꯃꯕꯣꯛ, ꯑꯩ ꯌꯨꯝꯗ ꯆꯠꯅꯤꯡꯉꯤ, ꯑꯩꯅ ꯆꯠꯄꯗ ꯇꯥꯆꯧꯒ ꯏꯅꯝꯃꯒꯅ ꯑꯩꯕꯨ ꯆꯩꯒꯗ꯭ꯔꯥ? ꯀꯔꯤꯒꯤ ꯆꯩꯔꯨꯅꯤ, ꯆꯩꯔꯔꯣꯏ, ꯅꯅꯝꯃꯗꯣ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯍꯧꯔꯦ, ꯃꯕꯣꯛ ꯂꯩꯔꯤꯁꯤꯗꯤ ꯃꯕꯣꯛꯅ ꯐꯖꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯑꯗꯨꯗꯤ ꯃꯕꯣꯛ, ꯑꯩ ꯍꯌꯦꯡ ꯌꯨꯝꯗ ꯊꯤꯟꯕꯤꯔꯣ꯫ ꯍꯣꯏ, ꯊꯤꯟꯕꯤꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯃꯥꯕꯣꯛꯅ ꯂꯥꯡꯂꯦꯟꯕꯨ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯦ꯫ ꯂꯥꯡꯂꯦꯟꯗꯤ ꯃꯅꯝꯃꯒ ꯃꯕꯨꯡꯒ ꯎꯕꯗ ꯌꯥꯝꯅ ꯀꯤꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯕꯣꯛꯅ ꯂꯥꯡꯂꯦꯟꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯕꯗꯒꯤ ꯃꯕꯨꯡꯒ ꯃꯅꯝꯃꯒꯗꯣ ꯂꯥꯡꯂꯦꯟꯗ ꯑꯁꯥꯎꯕ ꯂꯩꯔꯝꯗꯦ, ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟ ꯃꯌꯨꯝꯗ ꯂꯥꯛꯑꯦ ꯄꯥꯎ ꯇꯥꯕꯗ ꯁꯣꯅꯤꯌꯥ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯦ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯣꯅꯤꯌꯥꯅ ꯍꯥꯏꯔꯦ, ꯂꯥꯡꯂꯦꯟ, ꯗꯥ ꯕꯤꯃꯦꯛꯁꯇꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ, ꯃꯥ ꯑꯩꯉꯣꯟꯗ ꯐꯣꯟ ꯑꯗꯨꯝ ꯇꯧꯔꯛꯑꯝꯕꯅꯤ, ꯅꯪꯒꯤ ꯄꯥꯎ ꯑꯗꯨꯝ ꯍꯪꯂꯛꯑꯝꯕꯅꯤ, ꯗꯥ ꯁꯟꯖꯤꯠꯇꯁꯨ ꯅꯪꯕꯨ ꯀꯣꯏꯊꯤ ꯊꯤꯍꯟꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯗꯨꯝ ꯐꯪꯗ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯅ ꯈꯨꯝꯃꯩ, ꯃꯥ ꯃꯌꯨꯝꯗ ꯊꯣꯛꯂꯛꯈ꯭ꯔꯕꯣ? ꯅꯍꯥꯟꯋꯥꯏꯗꯤ ꯊꯣꯛꯂꯛꯈꯤꯗꯕꯅꯤ, ꯍꯟꯗꯛꯇꯤ ꯃꯥ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯈꯤꯗ꯭ꯔꯦ, ꯊꯣꯛꯂꯛꯑꯝꯒꯗ꯭ꯔꯥ ꯊꯣꯛꯂꯛꯑꯝꯃꯣꯏꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ꯫ ꯂꯥꯡꯂꯦꯟ ꯍꯥꯏꯔꯦ, ꯃꯥ ꯁꯤꯗ ꯑꯃꯨꯛꯇ ꯂꯥꯛꯇ꯭ꯔꯤꯕꯣ? ꯁꯤꯗꯗꯤ ꯂꯥꯛꯇ꯭ꯔꯤ꯫ ꯑꯗꯨꯗꯤ ꯃꯥ ꯊꯣꯛꯂꯛꯇ꯭ꯔꯤ, ꯃꯥꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯁꯤꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯁꯣꯅꯤꯌꯥꯅ ꯍꯥꯏꯔꯦ, ꯑꯗꯨꯗꯤ ꯐꯔꯦꯅꯦ, ꯃꯥ ꯍꯦꯛ ꯂꯥꯛꯄꯒ ꯅꯪ ꯑꯗꯨꯝ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯣ, ꯆꯠꯍꯧꯔꯣ꯫
Langlena khumai aidi ka dawai chattoiba ma kaiga kari mari thoknage ma aigi mari di tanakiba yam koire ai magi wakal khandreda Sonia ne kaino Langlen nang haidubo nang hana ga manaramdre yam olamena nangsu hana ga manaramdre nasak yam phaja thome masini mihoi bhai base matam gi matungina ahong badum lakpa tabani Sonia Langlen de ingang angna yengduna le masi Langlen na haidorak leba wahai mayamduna Sonia wa makha taba ngamdre somdana Bimex mamaga nongata pau phongnaramde wa hainimga leresu machalda pau phongnarami mamana call hek tawradi Bimex na adum kakthale mama su khangi machana mabu waraukre matamdi asum hauki Bimex ki mapasu masa khara phagale haidana mayimda tholknaba sem sarami mathangi numita mayimda thoklai mayim hek yobaga mapadu mayimda thanamlaga magi garidu thaudoklaga hoi mai hairamdana amuk chatkhre Langlen mayimda lebagi pau sanjitna tamadagi Bimex su khanglabani Bimex sanjitoida gari thaujale madu ubada sanjitna haire wow hero se yam phajato mine ado nasadi khara pathare samdusu khara kelamalene jirai dusu khara hanjalleba Bimex gari dagi kumtharaga sanjitoigi mangolda phamlaga mong hadana haire ai Langlen unage sanjitna haire amta ngai ko he nang lakpase ai ipai thivai hauge tawi Bimex nai nangi karan do haurakano ai Langlen unage habane sanjitna haire unau ke dorge kanana nongonda Langlen unaba yade kaina hairake masak maming taune sanjit itik khangan gene Bimex na khumai ai ngarang nungdang dagi chak chadribani isa se yam wai ai haibong mukhongda ngairamage hoine nungsibi unadorabani na chara helini ne nangido next sanjita mamit pairap yenglamaga thokre sanjitchu Langlen hoida lai Langlen su sumang matongi ingkol machaduda injang napi kara ising chaiduna lermi sanjitna haire ichaldi thabak yam phaiko Langlen khume da sanjit kai chaluino noi de sum lakpani da nang uda koirena is wari di loire noi inamaga ta chauga laikibro laitiye doctor chatkiye phare tan yam chare kaino haise kaino tan charibo aise angang machanina paukhola ini kanagi paukhono da sanje Langlen Bimex to lawe haibong makhongda nang bungauri ma naise nang kuru chonna tharapani Langlen sanjik jiwa hitu tabda swai lawe mihulgi khongjesu hengkale adubu Langlena masagi mihuldu fajinladuna haire da sanjit ai leudena da sanjina mahonda khara tambi kaino Langlen nang haidubo da sanjit ai magi wakal khandreda oiroidabada sagatba sadudi manglal oiduna adum tokpa tabani da sanjitna nachalbu nungsibirabadi ai leudena khara tambiu sanjitna khumi as ai kai hain haiduno tawrisibo amana oyoriba fibamduga Langlen haire da sanjit khara phanaba adum khumbiro aidi amuk hana maga unararo Langlen asi hairamlaga imung jangkhre sanjitchu Bimex ki manakta lai sanjitna haire bai oidong mandreda nangna laise arimba tarani kaidorage ma lehudro laibudi lehowe thorogu yadre amuk hana unaroroi bu haireida moi mungi mi kana kana lehowe kanamta budi lehudabani adudi ai mayimda changuge amta ngai khoe nangsu adudi phajaba khara watloidro hainaringi tanja aduda Langlen gi mabunga manamaga mayim changkhibadu sanjina ure aduga mu haire oiraroi tu asida changkrije mabunga manamagani Bimex ngayak tumina leptuna le aduga sanjitoida prap changkhre aduga hoimai hairamdana magi garidu thauduna chatkre mayum yoraga magi kadegi sungthok tholaktre numidangi chak chanaba Bimex ki mamana kawbalai